Manipur State Legislative Assembly ki Speaker oirambata natana kayarak hanna Singjamai Kendra Mikhal Mai Paktuna Minister su oiramlaba Irengbam Hemochandra NPP ki National Vice President oina hapkhre. Ngasi party ki President Conrad K Sangmana thokiba cherolamada mahakpu khudaktage party se ki Vice President oina khale haiba wafam phongdorakli mahaki thaupu ki matam English singaniga kungani pan foba oigani hairi. Chairakasida Hemochandra Masamak Nasu Mangonda National Vice President Hapakpada Yakibagalunina Party Sikidamakta Thawai Hakchang Yauna Honagani Haina Mahak Masana Thadorpa Cherolamana Kangalakli Party Asinamahak put Hazabatam Libasi Chautok Chaningaini PA Sangmagumba Yamna meeting Sanba Leadership Amana Hodok Piramba NPP gi Makada Tabak Tobase Laibak Fabani Mahaki Angamba Takta Honagani Haidi